Imphal East District manung channa leiriba Gwaltabi Khul Da Kuki Singna Gwaltabi Kuki Village Haina Maming Onthoknaba Hotnarakhre athubada mityeng changhoudrabadi puwari dagi leiraklaba khul asigi ashengba shaktam adu mangkhibagi phivam da leire haina RPI Athawale gi Vice President Sapamcha Kangleipal na nungnangba phongdorakli Kaisam Patal Labor Party as the office the Pangtok Papau mi Pamama the Wapamasi Phongdorakladuna Makna Makatana Hai Gwaltabi Hairiba Khul as a British Kimatam da San Iroi Loiduna Sangongi Potokia Potok Lamba Gwala Singi Laipamni Haiduna Gwaltabi Haina Thon Kiba Metegi Khul Amane Matamgi Matukina Kumzali Singwa Samapan Merputarani Toida Naga Mustum Kuki Singi Marak the Sokna Kiba Lan Adu the Ukrulgi Tongantuano from the Leiramba Kuki Kayama Pam Sing Adudagi Tanthorakpadagi Maitay Singna Gwaltabi Yangang Popi Hill Range da Jagpam Pikibani Adubu Ngasidi Khul asida kuki singi missing ka hene hengalaktuna makhoi oiba khul ama semgalakli amadi mafam asidagi maitai sing tanthoraknaba haunare kumja lisinganika kulhumdoi gi me kuni panda masing yamlaba kuki singna iranga sigi khudong chaba lauraga Gwaltabi da khundariba maitai singi mayum makai maina tumna thadoktuna tanthorakli mafam adudagi tanthorakhiba maitai Sing Hauziksu, Nongada Amadi, Lamlai the Hangba, Relief Camp Kia, the Sons of Hamlokduna Lady, Nasidi Gwaltabi Kulasi, Kuki Signal Bilascot, number Pauba, Loktok to not Gwaltabi, Kuki Village Haina Maming Onthoknaba, Makhoigi Khulni, Haina Clam to Bahorakle, Oirakliba Phivam Masida Achumaran, Khongdoraknaba Department of Tribal Affairs and Hill Staff. RPI Athawale Gwaltabi Hairiba Khul asi karigumba lengakna sakhanglaba khul ama oirabadi khul ama oibagi criteria amdi proceedings sing adu public domain da khangan biu hainasu makna makatana phongdoke the turmoil sida legally mase fight orakanda Gwaltabi Kuki Gwaltabi Kuki Village Haibama Tamami Pocha Aikoi Masi Yaningdaba Loina Maite Singi Oiba Lam Sak Kandanaba Tangai Fadaba Legal Gi Tabuk Mayam Sungasa Pangtok Nanaba Sigi RTI Thabs Horkune Haidare Aduna Gwaltabi Gi Lanjena Riba Ichilinao Adigi Lamlai Area Gi Leiriba Smina Gwaltabi Kuki Village Haisalakamatamda Hamoi Kaiba, Nungaitaba, Hobby Mayamda, Aina appeal to Janingbody, Makoina Aran Monda, Fanam Honaragasu, Haujipti, Nasiga, no Mirolama, Lady Vanina, Modo Pedu with the Maipa alloy, Tenabam Topa Sangdo, Pudding Makta, Maike couldn't take Tenagani, legal Yoina Nasi Teneri Baza, Masi RPI Thabs na Roibanate, Masiki Lapa, result to Gimatungina, Maka Karamba legal, stay from a logo the Gabado. Akoi shoidana lepa leitna chatha jagani